Manipuri singi itihasta tatna thana yararoidaba mafam ama oiriba Cashar district ki Dutpatil da leiba Lengondabi pat Narabil haina khangnariba mafam asi Manipur bu awana khudum jankraba matung ningthau singna Cashar da leiduna Manipur bu karamna awaki makhutagi kanba ngamgadage aduga amuk khubam hanjingadage haina khanarakpada Narasingha Gambir Singha machin manau anina Dutpatil gi manung da leiba pat amabu Lengonda na sitpa ngamlabadi Manipur amuk hanjinba ngamgani haina sitkiba pat asibu ngasisu lengdana leiri Dutpatil haiba pat asida Manipuri Youth Front of Assam MYFA amusung Assam Indigenous People Protection Committee AIPPC gi kangbu amana ngasi chatuna yengsinkhre yengsin khongchat aduga mari leinana MYFA gi president Thangjam Brojena haikibada Maitei ama oina aikoigi itihas ka mari leinaba mafamsing semjinduna chahi gi haikat leikat tawba mathau tarakle Purup ama saktak ko haibasi aikoigi itihas ko haurakliba icha inaw singda khanghanaba hotnaba mathau tare hiramasida maru oina Manipur leingakna achauba thaudang lauhanningi haiki हमसी कनो नोबिल हाई मफम दिनी नोबिल हाई सी कोई मणिपुर की इतिहास दा नंगना याम नंगना थाना यात्रा मफम हमनी हारिबा नोबिल हारिबा सी नरसिंह महाराज मिंग दे लौरगत कोन की वाती मपादमनी हारिबा पादा सिगा कोई मणिपुर इतिहास का असादे लेबा मैती सिंह का याम नंगना मरी मसंगत चावना मथिंग पांगनी मसीने मरम ओरगा हा हारिब नुंगसिरबा असिगुमलाबा वादिसी लेगदि यामना सांग्रे हदुबु Masida Gambir Singam Singa Anina, Naduna, Manipur, Wamana, Hanjimangam Navigidamaka, Koina Singa, Maras Wasakina, Hariba, Bad Asi, Liang Ondana, Sipangam Lagadi, Haibu Wasapalina, Sipa Paradu of Masidani, Hariba Padasi, Koi Manipuri, Warida, Akoitana Tanajata, Padamo, with number Madina, Hasigum Lava, Padasibo, Manipuri. Lenga ko masi Manipur liba siya so singi puning kinjera ka pamasibu ko ngak sen ba siya ko tangai ngasi gi khongchat aduda saruk yakiba AIPPC ge General Secretary Seram Herajit na haikibada aikoina Assamda yelhomi ama oina khundariba asisu itihas ki tangka kayada aikoi mafam asida khunda leita kibani chahi taret khuntakpa matamda Manipur gi iningthau ahum Chaurjet Marjet amadi Gambir Singha ki konung oiramba makhoina mafam sida maning tauna palamba gi mafam kaya marum leiri mafam singa sibu Manipur leingak amadi CSO singna meeting changbiduna semjin sajinaba hotnaminasi haiki ngasi gi Manipur asi Cashar leiramdrabadi Manipur leiramdaba yai aduna Manipur gi itihas nainabada Cashar yauddrabadi Manipur gi itihasu mapung pharoi aduna yamna maru oiriba Lengondabi pat asi semgat sagatnabagi damak committee ama semjaduna mari leinaba authority da taksinaba honaragani loinana Manipur leingaknasu mafam asigi damak khanabiyu hainasu leingak ki pukning chingsilakhi ngasi gi yangsin kongchat aduda AIPPC gi president Sahadev Rajbangsi finance secretary Jasimuddin Laskar MYFA gi secretary general Tampak Mayum Salaudin nachingba maruiba miyoi kayana saruk yaki